अहानबदा मरुइबा पाउ पिजरी ट्राइबल राइट्स प्रोटेक्शन कमिटी चांदल अमसुंग टेक्नोपाल डिस्ट्रिक्ट ना नुमित तरानी गी मनुंगदा डीसी अमसुंग एसटीओ कक्सिंग सस्पेंड तौद्रबदी खोंजंग संगसिलगनी हाइना चेक्सिन वा थमख्रे All Manipur Tribals Development Grievance Forum na matam kaktana kaukhiba economic blockade adu Manipur government na thazaba pirakpadagi handokre amadi India da hokiba pung kunmari da nauna COVID-19 positive oiba miyoi lising ama chani nifutaruk thenakre miyoi lising ama changwa marifutara mathoina lainastagi fagatki amadi miyoi tar nipan laikidre Krumjari DEEPA SHAMURAILATPAM na poni news update pizari hauzik pausanung na muk pizari Kaksingi SDO SDM Okram Sandhyaranina mamang tha October 3 thokhiba notice amagi matungda Kaksing subdivision gi jurisdiction manungda Chandel amasung Technopal district thariba sing numit 8 ni gi manungda lauthokadabani haina khangalakibagi matung ina ngarang DC Kaksing Somorji Salam amasung SDO Kaksing anina luching bakangbu amana police personnel singa loinana laktuna Kaksing subdivision gi manungda leiba Chandel amasung Technopal tharamba signboard sing muthatkre nakalama Romda DC Kaksing amasung STO Kaksing na chathakiba thawong adubu Tribal Rights Protection Committee Chandel amasung Technopal District ki maikaidagi akan mamong da yaningda ba fongdokpaga loinana numit 10 gi manungda DC amasung STO Kaksing suspend tawdrabadi khongjang silagani haina ngarang numida molnoida pangthokpa pawmi singa unaba amada Manipur lenga ki pungning chingsilakli pawmi singa unaba da Tribal Rights Protection Committee Chandel amasung Technopal District ki Vice President C Rumthang Mate na fongdorakpada STO Kaksing na chahi asigi October 3 ta notice thoraki notice adubu yaningda fongdokpa oina Manipur lenga ki CM Minister Letpau Hauki MLA SS Oles Commissioner of Revenue Department Chief Conservator Department of Forest amadi Deputy Commissioner of Kaksing District Technopal District Chandel District tasu memorandum amamam chahi asigi October 10 da pisanki Technopal District ki chingkhong singda khundariba singi khulsing asi matam kyagi mamangdagi Hill Areas Village Authority Act na recognize tawduda lakpane khulsing asigi khunja singna Hill House Tax chawkhat thaurangi senfam sing amadi Administrative Affairs khudimak khulsing asina hek lerakpadagi Chandel amadi Technopal gi Deputy Commissioner singdagi fangduna lakli Tampaki District amatadagi khudong chaba fangkiba leitre khwaidagi nauba mikok thiba amasung electoral rolls tasu khulsing asi Chandel amasung Technopal District ki manungda lei haibana chingba wafam sing khanganjaki Masi laina DC Kaksing amasung STO na signboard ta Chandel amadi Technopal thaba muthatlaba asi Manipur da Kangluf ki irang thok hannaba sinmani haina logzai maramasna DC amasung STO Kaksing gi mathakta lengakna action lokhatpiyo haina fongdokhi Pawmi singa unabadu da sarukya ki ba Tribal Rights Protection Committee Chandel amasung Technopal District ki President AK Maringna fongdorakpada Technopal amasung Chandel District ki manungda leiriba Molnoi area da ngarang DC Kaksing amasung STO Kaksing na Technopal amasung Chandel tharamba sing muthalam ki ba thawung asi committee ki maikaidi ki penda ba fauzai makoi ki thawung asi makha tana hairiba mafam asida chathabiganu ngasidagi numit 10 gi manungda DC Kaksing amasung STO Kaksing bu suspend tawgadamani karigumba committee na haizariba asi lengakna tabidrabadi committee na makhal makha kyagi akanba khongjang kya changsingani maduda thorakpa afafatagi texak Manipur lengakna pujagadabani fongdorakhi Singi DC amasung SDO na aram naga mono area sida chief singi ayaba traga khangan ba matsu laitana signboard makhaida Technopal district thaba makhai muthat pasi ram nungai jate SDO Kaksing na notification ama thoe date 6/10/2022 da madugi matungin na honorable CM amasung revenue commissioner da hoina memorandum si 13/10/2022 da pirame adugi matungda press release 22/10/2022 da torami masi gumba thodok thorak pasi hoi Manipur da leibin nariba group singi marakta tagan liba tawra ibam mayam se sum jengubada communal thok nangai nena khalle asigumba thodoksi akoida khangan ba wonba kaimta leitana asmana DC na tathagiba thodoksi mayam ate na su yam mi pai ningai wonre asigumba thodoksi koi mi tarani gi manunda DC amasung STO sibo suspend tawidaba taragadi makha tabata kanba agitation chathagani masida amang ata thurapa amadi asopan thurku matamda government na asoba daita lobi tabani
All Manipur Tribals Development Grievance Forum AMTTCF na Highway number 2 Dimapur dagi Imphal amadi Highway number 37 Jiribam dagi Imphal fauba matam kaktana kaukiba economic blockade adu Manipur government na Maniraga gi makhada district 13 ki oina crore 150 thadorakani hamadi lemhoriba paisa adu phase wise oina mathang chahi ki January dagi piragani haina thajaba pirakpadagi handokle hari AMTDCF ki executive amadi blockade adu support okiba sing police na fazin kiba adu condition amata yaudana thadoknaba amadi AMTDCF ki executive singi mathakta arrest warrant tharakhiba adu handoknaba haina AMTDCF na appeal torakli amadi blockade adu da sagat pirak pamiyoy punamak pusu thakat pafongdorakli Tamenglong district ki manung chanda leiriba Guigailong gi ward number 2 part 2 gi miyoi singna yumthong khuding gi lupa changwa khagat naduna lekai asigi lambi sing lenga ki mateng yaudana koilas thabagi thabak haukhre hari ward asigi luchingbana paumi sing da fongdorakpagi matung inna lekai asigi kilometer amarom sangba lambi asi miyam nangam jaba mateng panglakpa amadi donation sing aduna koilas asi thabani masida sunatana koilas asi thariba miyoi sing asisu masa na volunteer tawduna amadi maduda changba mai thanaba sing adusu miyam nangam jaba mateng panglakibani haikhi ningsing by yai Guigailong ward asi Tamenglong district ki headquarter mayad leibani amadi ward asi masa nanbada amadi awareness pibada atai leriba atopa khul singi oina khudam amasu oirani haikhi Moirang Thangjing Yagai Rail Maruf na sinduna lakliba December gi tang kunhumdoi amadi kunmari da Moirang gi INA Memorial Hall da numit nini chufna Festival of Moirang sai pangthoklagani haina Moirang Thangjing Yagai Rail Maruf ki Secretary M Somorjit na thadropa cherol aman haire cherol asna makha tarduna kumhai asigi ahan banumita kumhai asi hogdokpagi thoramga loinana Moirang sai gi maramda seminar ama pangthokpaga loinana Moirang sai gi maramda demonstration utuna kupna nainabagi thoram pangthokani aduga nini chanba numitana loikum loika haiba thimda state level painting competition amadi Moirang kanglei role gi matangda anisuba state level sairing saidanaba sing pangthokani thoramasida lamdamasida leriba miyamna isagi pangthok taba yadraba thodang amani khanduna sarugya binaba cherol asna hari Thasigi November 10 da Silongi Sai Nehuda pangthokadariba the opening ceremony of Northeast Olympic Lisingani Kunithoi da Sarugyaruna bagidamak Guru Irabot Institute of Manipur Culture Imphal East Manipur gi artist kunmathoi na saba team amangasi Imphal thadokre hogdokpagi thoromasida ningongbam tolen sana maitei na luchingduna pungcholom utlagani hari New Kaitel Manbi da leiba Good Shepherd Academy ki ahanba annual sports meet lisingani kunithoi special commando unit khabaisoi ki officer in charge L Bebekandandana athoiba mithunglen oiduna pangthokre thoramadu da school asigi founder Mary Panmai principal Suresh Kumar Sahu school ki parents committee ki president Khamnu Gonmai nachingbasu sarukyaki athoiba mithunglen oikiba L Bebekandandana sport meet aduga mai lenana sen gi tembang su pikhi Netaji Subhash Chandra Bose ki Chamaga Kunmanga Suba Birth Anniversary Celebration Committee Manipur State Committee ki President Oramba Thongnauzam Ngauba Singh Kaksing District ki Langmaidong Maning Lekai da leibana manung matam chadana laikidabada minute ati tumina leptuna awaba fongdokre committee asigi advisor Thoksom Surjabora Singh na mayai tangbal lauduna khudaki oina mifama mangarang measure khulda leiba Manipur Press Club ki hall number 3 da pangthoki baduda kufna khana nainaraba matungda committee asigi hangduna leiriba president gi amadi committee asibu hena chakwanabagi damak office bearer Singh su hapsen khre advisor oramba Thoksom Surjabora Singh na committee asigi anoba president Khagokpam Khamba Singh na advisor Pukri Mayum Sadamna publicity secretary Maibam Nabakisor Singh na secretary organization Dr. N Ibohol Maitei Sapam Opendro Singh Nongmaithem Anuradha Devi Thingbaizam Khulen Singh L Iboyama Singh Mohammad Abir Khan amadi Leifrakpam Nobin Singh na executive member Singh oina khankre haina committee asigi vice president Chabungbam Premchandra Singh na thadropa cherol amana hari Lamding Educated Welfare Association Lewa Lamding
Thobal District na awa ana taraba singda tengbang pirakpagi saruk ama oina Wangjing Tentha Kendra gi manung chanba Tentha haibung da leiba Moirangtem Sana Singh chahi nifu apokpa lai oikraba Kartit Singhi Yum Electric Short Circuit tagi horakpa maina tumna sakre habagi pau tabadagi khudakta Lewa Lamding gi Executive Committee na mateng pangnaba waref lawraba matungda Lewa Lamding bu sagatpiba kyana ngamjaba mateng pangbirakuna yum mai chakraba sanagi imungda Lewa gi thomi singna chatuna sel gi oina lupa lising tarataruk amadi chana thangnaba potlam kya mateng pangkhre ngasigi tengbang khongjak asida Lewa gi President Ojit Sorokhaibam amadi Vice President Chandra Kumar anina luchingki khongjat asida Publicity Secretary Manoj Khumanthem Member Rohen Khumanthem Gyanda Sorokhaibam Khumanthem Ibema amadi Anita Khumanthem su sarugyaki loinana tengbang bagi potlam khusinaba atuda maina tumna sakraba sanagi loina bina waraba matamda mateng pangbirakpa pukchel chawraba kyabu thagachari amadi asigumba thodok asi atai atopa kanada su thoktaba oishanu haina phongdoki Khwairamban Kaithel number 2 Imoinu Kaithel gi General Body Mifamna Tangai Fadana Pangthoklakadaba tentative program sing laptop rehari ngarangi mifamda thopuragadaba myoi sing saktakpa tentative program sing khandokpa loinana aronba wasak ngakpana ngarangi thauramgi mapung oiba thauram oiki hari ngarangi mifamna sungsoi soidana tawragadaba thabak thauram singi manungda mathok tawduna leiriba CCTV camera mathok tawhanba di ATM booth ama athubada install tawhanba aruba afaba ising ama Imaibel Singh thakpa fanghanaba water ATM ama install tawhanba chahi humfu surakpada pencil fanghanaba National Pension System gi Swavalamban natraga Group Insurance yawhanaba honaba Kaithelda maheu langpuk thoklakpada Jackson Thaurang lokhatpa haunaba State Disaster Management da IEC ama tawhanaba taknaba amadi atai atopa thabak sing su paikhatnaba yanaki hari ngarangi mifam gi khudong chaba lawduna trade union asigi general secretary Asangbam Subita Devi na phongdokibada thabak thorong kya paikhatpa haibasi myam gi mateng yaudana di yadabana Imaibel Singh haubirakpa asi karigumba khara tawba ngamjanaba gi poram ama yatpa horabani haiki mahna maka tarduna phongdokibada panthung haibasi di ekoina thangliba khongthang asiga mari lenana myamna cooperation amadi coordination mathau tari Kaithel gi saktam kan bahai basiga potsiga naknaba mari lenabana senaba amasung mathau tai haina phongdoki Union Health Ministry gi data gi matung inna India da hokiba pungkun mari da nauna COVID-19 positive foiba myo lisingama chaniga nifu taruk thengnakhre myo lisingama changma ga mari futara ma thoina lainasta gi fagat ki amadi myo tar nipana lekidre masiga tharaga hausi fawbada laichat asna maram moiraga lekidaba mi gi masing punna lak manga lising kutra samri ga humfutara mapan oikibaga loina hauzik India da COVID na naduna leiba mi gi masingna lising tara manga charter sufna manga oiri India da lainasta gi fagat pagi changna chada merfunipan dasmik tare nipan oiki Health Ministry gi matung inna hauzik fawbada laina astagi ngakthoknaba lebak asigi oina crore chani ga taramapan hena covid vaccine kaptokre hari laichat asna lekidraba myoi tara nipan asi Kerala dagi myoi tara humdoi amasung Maharashtra Uttar Pradesh amadi West Bengal dagi myoi amamamni loislakpada maroiba pawmona pisari Tribal Rights Protection Committee Chandel amasung Technopal District na numit 10 gi manungda DC amasung SDO kaksing suspend tawdrabadi khongjang jangsilagani haina Jackson wa thamkhre All Manipur Tribals Development Grievance Forum na matam kaktana kaukiba economic blockade adu Manipur government na thajaba pirakpadagi handokre Amadi India da hokiba pung kunmari da nauna COVID-19 positive foiba miyoi lising ama chani nifu taruk thengnakhre miyoi lising ama changa gamar futara ma thoina lainasta gi fagatki amadi miyoi tara nipan laikidre matang asta poni news update losinjare mijeng dabiru punamapu amukahana khurumjari